ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯁꯩ ꯁꯛꯄ ꯍꯧꯗꯣꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯁꯩ ꯁꯛꯄ ꯍꯧꯗꯣꯡ꯫ ꯆꯥꯎꯔꯕ ꯐꯖꯔꯕ ꯌꯨꯝ ꯑꯗꯨꯗ ꯕꯨꯙꯖꯤꯠ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯕꯨꯙꯖꯤꯠ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯅꯥꯅꯣꯅꯦ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯏꯁꯩ ꯁꯛꯇꯨꯅ ꯆꯠꯂꯤꯕꯁꯤꯕꯣ? ꯃꯥꯒꯤꯁꯤꯕꯨ ꯇꯝꯅꯔꯤꯕ ꯀꯤꯍꯜꯂꯤꯕ ꯒꯥꯏꯗꯨꯔꯅꯦ? ꯍꯦ ꯑꯇꯩꯗ ꯇꯧꯕꯅ ꯇꯧꯕꯅꯤ, ꯑꯩꯉꯣꯟꯗꯒ ꯇꯧꯔꯛꯂꯕꯗꯤ ꯂꯥꯏ ꯈꯪꯗꯦ ꯃꯤ ꯈꯪꯗꯦ ꯆꯩꯔꯥꯛ ꯐꯪꯗꯅꯗꯤ ꯇꯣꯛꯂꯣꯏ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯔꯤꯚꯣꯜꯚꯔꯗꯨꯅ? ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯕꯨꯙꯖꯤꯠꯇꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛꯀꯤ ꯔꯤꯚꯣꯜꯚꯔꯗꯣ ꯂꯧꯊꯣꯔꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯀ ꯅꯨꯄꯤꯒꯁꯨ ꯁꯥꯎꯅꯕꯗꯒꯤ ꯗꯥꯏꯚꯣꯔꯁ ꯇꯧꯗꯨꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯈꯤꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯖꯕꯗꯨꯁꯨ ꯃꯃꯥꯅ ꯀꯣꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯕꯨꯙꯖꯤꯠꯇꯤ ꯋꯥꯏ ꯁꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯁꯨ ꯌꯨꯝꯊꯣꯡꯄꯣꯛꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯨꯝ ꯑꯃꯠꯇ ꯇꯥꯗꯦ, ꯎꯃꯪ ꯋꯥꯃꯪ ꯑꯣꯏꯅ ꯇꯧꯏ꯫ ꯕꯨꯙꯖꯤꯠꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯥꯈꯤꯕꯅꯤ꯫ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯗꯨꯗ ꯀꯅꯥꯒꯤꯁꯨ ꯃꯤꯋꯥ ꯃꯤꯈꯣꯟ ꯇꯥꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯍꯣꯡꯅ ꯂꯩꯔꯒ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯑꯀꯤꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯅ ꯏꯁꯩ ꯁꯛꯇꯨꯅ ꯍꯦꯛꯇ ꯆꯠꯄ ꯑꯃꯗꯤ ꯌꯨꯝꯗ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯂꯝꯕ ꯄꯣꯠ ꯆꯩ ꯎꯄꯨꯅꯆꯤꯡꯕ ꯀꯌా ꯑꯃ ꯃꯊꯟꯇ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯍꯥꯞꯂꯝꯕ ꯌꯦꯟꯕꯨ ꯆꯒꯨꯞ ꯀꯛꯇꯨꯅ ꯀꯅꯥꯒꯨꯝꯕꯅ ꯀꯣꯏꯆꯥꯏ ꯆꯥꯏꯔꯒ ꯆꯥꯔꯝꯕꯅꯆꯤꯡꯕ ꯑꯃꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯆꯥꯛꯈꯨꯝꯗ ꯃꯇꯣꯝꯇ ꯒ꯭ꯌꯥꯁ ꯊꯥꯔꯛꯄꯅꯆꯤꯡꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄꯗꯒꯤ ꯕꯨꯙꯖꯤꯠꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯕꯨꯙꯖꯤꯠꯇꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯕꯨꯙꯖꯤꯠꯇꯣ ꯃꯇꯣꯝꯇ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯗꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯕꯨꯙꯖꯤꯠꯀꯤ ꯅꯨꯄꯤꯗꯣ ꯃꯍꯥꯛꯀꯤ ꯃꯄꯥꯝꯗ ꯂꯩꯈꯤꯕꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯊꯥ 3ꯃꯨꯛ ꯁꯨꯖꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯕꯨꯙꯖꯤꯠ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯃꯇꯣꯝꯇ ꯈꯟꯖꯩ, ꯑꯩꯅꯒ ꯈꯔꯒ ꯏꯪ ꯆꯤꯛꯄ ꯄꯥꯝꯖꯕꯅꯤ, ꯃꯈꯣꯏꯅꯒ ꯂꯩꯇꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯦꯟꯅ ꯆꯤꯛꯂꯦꯗ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯥꯡꯂꯕ ꯊꯥ 3ꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯖꯔꯝꯕꯅꯤ꯫ ꯑꯌꯨꯛ ꯍꯦꯛ ꯌꯥꯍꯧꯕꯒ ꯃꯍꯥꯛ ꯑꯣꯐꯤꯁꯇ ꯆꯠꯀꯅꯤ꯫ ꯑꯣꯐꯤꯁꯇꯒꯤ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯒ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯣ ꯊꯣꯡ ꯍꯥꯡꯕꯣꯏ ꯍꯥꯡꯗꯕꯣꯏ ꯂꯣꯟꯁꯟꯗꯕꯣꯏ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯒꯅꯤ꯫ ꯅꯣꯡꯃꯁꯨ ꯁꯣꯐꯥꯗ ꯇꯨꯝꯒꯅꯤ, ꯅꯣꯡꯃꯁꯨ ꯂꯩꯃꯥꯏꯗ ꯇꯨꯝꯃꯤ, ꯑꯗꯨꯒ ꯅꯣꯡꯃꯅ ꯐꯃꯨꯡꯗ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯕꯁꯨ ꯌꯥꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯕꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯅꯣꯡꯃꯇ ꯊꯤꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯈꯔ ꯊꯛ ꯆꯥꯔꯒ ꯑꯣꯐꯤꯁ ꯍꯜꯂꯛꯄ, ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯕ ꯃꯇꯨꯡ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯠꯄ, ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯍꯥꯏꯕꯕꯨ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯀꯨꯏꯕ ꯃꯇꯝ ꯃꯁꯦ ꯃꯍꯥꯛꯅ ꯇꯥꯔꯛꯇ꯭ꯔꯒ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯩ ꯉꯪꯗꯨꯅ ꯆꯠꯂꯤꯕꯗꯣ ꯃꯍꯥꯛꯅ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯔꯤꯚꯣꯜꯚꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯑꯁꯨꯝ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯨꯠꯇ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯏꯁꯩ ꯁꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯀꯣꯏꯅ ꯂꯥꯛꯄꯗꯗꯤ ꯏꯁꯩ ꯁꯛꯂꯤꯕ ꯃꯈꯣꯟ ꯑꯗꯨꯗꯃꯛ ꯇꯥꯏ꯫ ꯑꯗꯨꯒ ꯏꯁꯩ ꯁꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯎꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯙꯖꯤꯠꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯁꯩꯒꯤ ꯃꯈꯣꯜꯗꯃꯛ ꯇꯥꯏ, ꯑꯗꯨꯒ ꯃꯁꯛꯇꯤ ꯁꯨꯛꯎ ꯎꯗꯦ꯫ ꯉꯍꯥꯟꯋꯥꯏꯗꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯏꯁꯩ ꯁꯛꯇꯨꯅ ꯍꯦꯛ ꯆꯠꯂꯤ, ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯅ ꯊꯥꯖꯈꯤꯗꯕꯅꯤ꯫ ꯑꯋꯣꯏꯕꯃꯛꯀꯤ ꯇꯁꯦꯡꯅꯃꯛꯀꯤ ꯁꯛꯂꯤꯅꯤ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯑꯁꯨꯝ ꯀꯥꯞꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯔꯛꯂꯤ꯫
ꯃꯇꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯄꯗꯣ ꯂꯦꯞꯈ꯭ꯔꯦ ꯏꯁꯩ ꯑꯗꯨꯗ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯕꯨꯙꯖꯤꯠꯅ ꯑꯥꯏ ꯏꯁꯩ ꯁꯛꯄ ꯂꯦꯞꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯆꯪꯂꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯁꯜꯂꯛꯂꯝꯒꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯏꯁꯩ ꯁꯛꯄ ꯂꯦꯞꯈ꯭ꯔꯤꯕꯁꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯑꯃꯗꯤ ꯋꯥꯡꯂꯕ ꯎꯇꯣꯅꯆꯤꯡꯕ ꯀꯌꯥꯗ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯑꯁꯨꯃꯛ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯣꯏꯅ ꯏꯁꯩ ꯑꯗꯣ ꯁꯛꯂꯛꯂꯤ ꯕꯨꯙꯖꯤꯠ ꯍꯥꯏꯁ ꯃꯁꯤꯗꯤ ꯌꯨꯝ ꯃꯅꯨꯡ ꯆꯪꯈ꯭ꯔꯗꯅ ꯈꯪꯒꯔꯤꯗꯅ ꯃꯁꯤꯗꯤ ꯍꯨꯔꯥꯟꯕꯅꯦꯕ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯈꯪꯂꯣꯟ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯝꯅ ꯂꯣꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯕꯨꯙꯖꯤꯠꯅ ꯍꯥꯏ ꯀꯅꯥꯅꯣ ꯍꯥ ꯊꯣꯡ ꯍꯥꯡꯉꯣ ꯁꯦ ꯊꯣꯡ ꯍꯥꯡꯉꯣ ꯑꯁꯨꯝꯅ ꯗꯣꯡ ꯗꯣꯡ ꯊꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯏꯁꯩ ꯁꯛꯄꯗꯨꯗꯤ ꯂꯦꯞꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯕꯨꯙꯖꯤꯠꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯟꯅ ꯀꯥꯎꯔꯒ ꯍꯥꯡꯇꯣꯛꯀꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥꯗꯣ ꯈꯔ ꯍꯟꯇꯣꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯅ ꯈꯪꯀꯥꯎ ꯀꯥꯎꯒꯦ ꯇꯧꯕꯗꯗꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯝꯅ ꯍꯥꯡꯇꯣꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯀꯥꯎꯔꯤꯕꯗꯣ ꯃꯂꯪꯗ ꯀꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯎꯞꯁꯟꯗꯨꯅꯁꯨ ꯇꯨꯔꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯕꯨꯙꯖꯤꯠꯅ ꯑꯥꯏ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯐꯩ ꯚꯨꯠ ꯑꯣꯏꯔꯦꯗꯅ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯀꯅꯤ ꯃꯤ ꯑꯣꯏꯔꯦꯗꯅ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯀꯅꯤ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯗꯣꯂꯥꯟ ꯃꯊꯛ ꯑꯗꯨꯗꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯒꯝ ꯆꯦꯟꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯔꯣꯝꯗꯒꯤ ꯁꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯏꯁꯩ ꯁꯛꯄ ꯑꯗꯣ ꯂꯦꯞꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯂꯒ ꯊꯦꯠꯂꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯨꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯎꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯛꯌꯦꯡꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯆꯤ ꯄꯥꯟꯕꯒꯨꯝ ꯃꯅꯥ ꯐꯟꯒꯠꯄ ꯍꯧꯗꯣꯡ ꯑꯃꯨꯕ ꯑꯃ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯕꯨꯙꯖꯤꯠꯅ ꯃꯁꯥ ꯑꯗꯣ ꯐꯔꯪ ꯆꯣꯡꯗꯨꯅ ꯁꯛꯌꯦꯡ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯍꯧꯗꯣꯡ ꯑꯗꯣ ꯇꯥꯈꯤꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯍꯧꯗꯣꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯂꯥꯝꯂꯨꯕꯗꯗꯤ ꯍꯧꯗꯣꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯃꯁꯥꯗ ꯄꯥꯏꯕ ꯊꯦꯡꯕ ꯌꯥꯗꯕ ꯏꯍꯥꯡ ꯍꯥꯡꯕ ꯇꯔꯪ ꯑꯃꯗ ꯑꯣꯏꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯕꯨꯙꯖꯤꯠꯅ ꯑꯣ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯅ ꯑꯣꯏꯔꯦ ꯉꯁꯥꯏ ꯃꯈꯩ ꯏꯁꯩ ꯁꯛꯂꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯗꯣꯡ ꯑꯗꯣ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯆꯥꯎꯈꯠꯂꯛꯂꯒ ꯕꯨꯙꯖꯤꯠꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯎꯝꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯕꯨꯙꯖꯤꯠꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯑꯁꯨꯝ ꯎꯝꯁꯤꯜꯂꯛꯄꯗꯨꯗ ꯕꯨꯙꯖꯤꯠꯀꯤ ꯃꯀꯣꯛ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯎꯝꯁꯤꯜꯂꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯃꯗꯣ ꯀꯟꯊꯣꯛꯅꯅꯕꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜꯂꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯆꯥꯎꯔꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯎꯝꯁꯤꯜꯂꯛꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯕꯨꯙꯖꯤꯠ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯀꯅꯥꯅꯕꯨꯗꯤ ꯇꯥꯕꯤꯒꯅꯤ ꯃꯍꯥꯛ ꯃꯅꯤꯡ ꯇꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯆꯥꯎꯈꯥꯏꯔꯛꯄꯒꯨꯝ ꯀꯔꯛ ꯆꯥꯎꯈꯥꯏꯔꯛꯂꯤ ꯑꯗꯨꯒ ꯃꯔꯥꯏꯕꯛꯇꯒꯤꯁꯨ ꯌꯥꯈꯨꯟ ꯅꯥꯏꯅ ꯏ ꯀꯌꯥ ꯑꯃ ꯁꯤꯟꯊꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯕꯨꯙꯖꯤꯠ ꯂꯥꯎꯗꯨꯅ ꯆꯩꯅꯥ ꯑꯗꯣ ꯈꯥꯡꯂꯤ ꯑꯗꯨꯗ ꯅꯠꯇꯅ ꯃꯀꯣꯛ ꯑꯗꯣ ꯆꯥꯎꯈꯥꯏꯔꯛꯄꯒꯤ ꯆꯤꯛ ꯂꯥꯎꯅ ꯅꯥꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯅꯥꯇꯣꯟꯗꯒꯤꯁꯨ ꯅꯥꯍꯤ ꯇꯥꯗꯨꯅ ꯌꯥꯝꯅ ꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯕꯨꯙꯖꯤꯠ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯖꯔꯤꯕ ꯅꯣꯡꯃꯩ ꯔꯤꯚꯣꯜꯚꯔ ꯑꯗꯨꯅ ꯃꯀꯣꯛꯇ ꯀꯥꯞꯁꯤꯟꯖꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯕꯒ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕꯗꯣ ꯌꯨꯝꯒꯤ ꯁ꯭ꯇꯤꯌꯥꯔ ꯀꯥꯐꯝꯗ ꯑꯣꯏꯕꯅꯤꯅ ꯁ꯭ꯇꯤꯌꯥꯔ ꯃꯊꯛꯇꯒꯤ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯁꯥꯐꯨ ꯈꯟꯅ ꯇꯥꯔꯛꯈꯤ ꯑꯗꯨꯝꯅ ꯇꯥꯔꯛꯂꯒ ꯂꯩꯃꯥꯏꯗ ꯌꯩꯁꯟꯕꯗꯒꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ ꯑꯗꯨꯒ ꯏꯅꯁꯨ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯕꯨꯙꯖꯤꯠꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯍꯧꯗꯣꯡ ꯑꯃ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯇꯣꯡꯂꯝꯕ ꯑꯗꯣ ꯐꯟ ꯆꯣꯡꯊꯣꯛꯈꯤ ꯑꯗꯨꯒ ꯏꯁꯩ ꯁꯛꯇꯨꯅ ꯆꯠꯈꯤ
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯤ ꯀꯅꯥ ꯑꯃꯠꯇꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇꯦ ꯕꯨꯙꯖꯤꯠꯀꯤ ꯅꯨꯄꯤꯁꯨ ꯁꯥꯎꯅꯗꯨꯅ ꯃꯄꯥꯝꯗ ꯂꯩꯈꯤꯕꯅꯤꯅ ꯕꯨꯙꯖꯤꯠꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯕꯨꯙꯖꯤꯠꯅ ꯑꯣꯐꯤꯁ ꯀꯥꯔꯛꯇꯕ ꯑꯗꯨꯗ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯂꯥꯛꯇꯕꯒꯤ ꯕꯣꯁꯅ ꯁꯥꯎꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯨꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯕꯨꯙꯖꯤꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯦ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯏ ꯏꯪ ꯆꯤꯛꯂꯕ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯕꯨꯙꯖꯤꯠꯀꯤ ꯃꯃꯥꯟꯅꯕ ꯅꯟꯗꯦꯁꯣꯔꯗꯣ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯍꯋꯥ ꯅꯨꯡꯁꯤꯠ ꯒꯥꯔꯤꯒꯤ ꯃꯈꯣꯟ ꯇꯥꯗꯦ ꯃꯗꯨꯗ ꯕꯨꯙꯖꯤꯠꯀꯤ ꯃꯃꯥꯟꯅꯕ ꯅꯟꯗꯦꯁꯣꯔꯅ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯑꯃ ꯊꯥꯗꯨꯅ ꯕꯨꯙꯖꯤꯠꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯈꯟꯖꯩ ꯉꯁꯤꯁꯤꯃꯗꯤ ꯕꯨꯙꯖꯤꯠꯀꯤ ꯃꯌꯨꯝꯗ ꯂꯩꯗꯨꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃ ꯂꯥꯡꯗꯨꯅ ꯌꯨ ꯉꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯎꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯕꯨꯙꯖꯤꯠꯀꯤ ꯃꯌꯨꯝ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯃꯥꯟꯅꯕ ꯅꯟꯗꯦꯁꯣꯔꯗꯣ ꯏꯉꯛ ꯉꯛꯏ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯕꯨꯙꯖꯤꯠꯀꯤ ꯌꯨꯝ ꯑꯁꯤꯕꯣ ꯊꯣꯡꯒꯥꯜꯒꯁꯤꯕꯨ ꯏꯁꯣꯡ ꯁꯣꯡꯖꯜꯂꯤ ꯒꯦꯠꯁꯤꯁꯨ ꯍꯥꯡꯉꯒ ꯑꯗꯨꯝ ꯂꯩꯔꯦꯅ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯅꯟꯗꯦꯁꯣꯔꯗꯣ ꯉꯥꯡꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯒꯥꯔꯤ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯈꯟꯂꯒ ꯃꯈꯣꯡꯅ ꯑꯁꯨꯝ ꯆꯪꯂꯛꯄꯅꯤ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩꯗ ꯁꯤꯠꯄꯤꯗ꯭ꯔꯕ ꯁꯨꯃꯥꯡ ꯎꯅꯥ ꯋꯥꯅꯥꯅ ꯄꯤꯛ ꯊꯜꯂꯕ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯟꯊꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯕꯨꯙꯖꯤꯠꯀꯤ ꯃꯃꯥꯟꯅꯕ ꯅꯟꯗꯦꯁꯣꯔꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯕꯨꯙꯖꯤꯠꯁꯤꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯥꯏꯅꯕꯗꯒꯤ ꯃꯊꯥ ꯁꯥꯗꯅ ꯌꯨꯝ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯁꯤꯠ ꯁꯦꯡꯗ꯭ꯔꯕ ꯖꯥꯠꯂꯥ ꯃꯍꯥꯛꯅ ꯇꯜꯂꯕꯁꯨ ꯌꯨꯝ ꯁꯦꯡꯕ ꯍꯩꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯈꯣꯏ ꯀꯧꯒꯦ ꯍꯥꯏꯔꯤꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯉꯥꯡꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯗꯤ ꯕꯨꯙꯖꯤꯠꯀꯤ ꯌꯨꯝꯒꯤ ꯌꯨꯝꯁꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯝꯃꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯅ ꯏꯇꯥꯎ ꯕꯨꯙꯖꯤꯠ ꯂꯩꯇꯕ꯭ꯔꯣ ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯑꯣ ꯕꯨꯙꯖꯤꯠ ꯑꯗꯨꯝꯅ ꯀꯧꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯅ ꯀꯔꯤꯅꯣꯅꯦ ꯋꯥꯀꯤꯡꯒ ꯆꯠꯈꯤꯕ ꯖꯥꯠꯂꯅꯦ ꯃꯇꯝꯁꯤ ꯊꯦꯡꯂꯦꯗ ꯄꯨꯡ 9 ꯍꯦꯟꯖꯜꯂꯛꯂꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯑꯃꯨꯛꯇꯕꯨ ꯀꯧꯒꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯝꯅꯝ ꯌꯥꯝꯅ ꯅꯝꯂꯝꯃꯤ ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯝꯊꯤꯈ꯭ꯔꯦꯗ ꯁꯤꯗꯤ ꯏꯇꯥꯎ ꯕꯨꯙꯖꯤꯠ ꯅꯠꯇꯕ꯭ꯔꯥꯅꯦ ꯃꯥꯅꯤꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯗꯤ ꯁꯤꯗꯤ ꯃꯀꯣꯛꯁꯤꯁꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯑꯩ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯟꯗꯦꯁꯣꯔꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯄꯥꯎ ꯑꯗꯨ ꯇꯥꯕꯒ ꯄꯨꯂꯤꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯂꯩ ꯊꯨꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯦꯁꯣꯔꯅ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯅꯣꯡꯃꯩ ꯑꯃꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤ ꯃꯁꯥ ꯃꯇꯣꯝꯗ ꯀꯥꯞꯁꯤꯟꯖꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯃꯥꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯊꯣꯝꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯦꯁꯣꯔꯅ ꯕꯨꯙꯖꯤꯠꯅ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯔꯛꯇ ꯇꯥꯔꯤꯕꯗꯣ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯃꯥꯒꯤꯁꯤ ꯗꯣꯂꯥꯔ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯀꯣꯛꯁꯤꯗꯁꯨ ꯅꯣꯡꯃꯩ ꯃꯈꯨꯜ ꯑꯃ ꯂꯩꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯖꯕ ꯃꯥꯜꯂꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯕꯕꯨ ꯗꯣꯂꯥꯔ ꯃꯊꯛꯇ ꯀꯥꯔꯒ ꯇꯧꯒꯗ꯭ꯔꯣ ꯃꯤꯅ ꯀꯥꯞꯂꯒ ꯅꯣꯡꯃꯩ ꯑꯁꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯣꯂꯥꯔ ꯃꯊꯛ ꯑꯁꯤꯗꯒꯤ ꯏꯟꯊꯔꯛꯂꯒ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯅꯣꯡꯃꯩ ꯑꯁꯤꯅ ꯃꯀꯣꯛꯇ ꯀꯥꯞꯁꯤꯟꯖꯔꯒ ꯅꯣꯡꯃꯩ ꯑꯁꯤ ꯃꯈꯨꯠꯅ ꯄꯥꯏꯍꯜꯂꯝꯂꯤꯕ꯭ꯔꯥ ꯃꯗꯣ ꯊꯤꯗꯣꯛꯇꯕ ꯌꯥꯗꯕꯅꯤ ꯑꯆꯨꯝꯕꯅꯤ ꯁꯥꯔ ꯗꯣꯂꯥꯔꯗꯒꯤ ꯇꯥꯔꯛꯄ ꯃꯤ ꯑꯃꯅ ꯅꯣꯡꯃꯩ ꯑꯃꯕꯨ ꯆꯦꯖꯦꯠ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯑꯣꯏꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯣꯂꯥꯔ ꯃꯊꯛꯇꯒꯤ ꯃꯀꯣꯛꯇ ꯀꯥꯞꯂꯒ ꯍꯥꯏꯗꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯡꯃꯩ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯇꯥꯍꯧꯒꯗꯕꯅꯤ ꯃꯈꯣꯏꯅ ꯆꯦꯖꯦꯠ ꯄꯥꯏꯔꯤꯕꯁꯤꯅꯗꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯏꯕꯨꯡꯉꯣ ꯅꯪꯂ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯣ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯅ ꯍꯣꯏ ꯃꯥꯅꯤ ꯁꯥꯔ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯁꯥꯔꯗ ꯇꯥꯛꯆꯈꯤꯕꯗꯣ ꯅꯪꯅ ꯑꯁꯤꯕꯁꯤ ꯀꯔꯝꯕ ꯊꯦꯡꯅꯔꯛꯄꯅꯣ ꯑꯗꯨꯒ ꯑꯁꯤꯕ ꯑꯁꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕ ꯁꯥꯔ ꯑꯩꯁꯤ ꯁꯤꯔꯤꯕ ꯅꯨꯄꯥꯁꯤ ꯕꯨꯙꯖꯤꯠ ꯀꯧꯕꯅꯤ ꯑꯩꯁꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ ꯉꯁꯤ ꯊꯥ ꯑꯃꯔꯣꯝ ꯁꯨꯔꯦ ꯃꯥꯅ ꯑꯣꯐꯤꯁ ꯂꯥꯛꯇꯕ ꯑꯗꯨꯗ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ
ꯑꯩꯅ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄꯗꯗꯤ ꯑꯣꯏꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯍꯥꯛꯅ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄꯗꯗꯤ ꯀꯔꯤꯗꯤ ꯊꯦꯡꯅꯩ? ꯁꯥꯔ, ꯀꯔꯤꯁꯨ ꯊꯦꯡꯅꯗꯦ꯫ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯕꯗꯨꯗ ꯆꯪꯉꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯣꯏꯔꯝꯕꯗꯅꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯛꯀꯅꯤꯀꯣ, ꯑꯗꯨꯗ ꯂꯥꯛꯄꯤꯌꯨ꯫ ꯍꯣꯏ ꯐꯅꯤ ꯁꯥꯔ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯟꯗꯦꯁꯣꯔ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯗꯣ ꯕꯨꯙꯖꯤꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯕꯨꯙꯖꯤꯠꯀꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯀꯔꯤ ꯀꯝꯗꯧꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯃꯃꯥꯟꯅꯕ ꯅꯟꯗꯦꯁꯣꯔꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯄꯅꯤ, ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯂꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯨꯙꯖꯤꯠꯀꯤ ꯅꯨꯄꯤꯅ ꯃꯗꯨꯒꯤ ꯌꯨꯝꯗꯣ ꯂꯥꯏꯐꯠꯇꯕ ꯂꯩꯕꯅꯤ, ꯑꯍꯤꯡꯗꯅꯦ ꯏꯁꯩ ꯁꯛꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯅꯤ, ꯃꯗꯨꯒꯤ ꯃꯤꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯅ ꯀꯔꯤꯅꯣ ꯏꯁꯩ ꯁꯛꯑꯒ ꯆꯠꯂꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯨꯃꯤꯗꯥꯡꯗꯔꯣ ꯅꯨꯡꯊꯤꯟꯗꯔꯣ? ꯁꯥꯔ, ꯅꯨꯃꯤꯗꯥꯡꯗꯅꯤ, ꯑꯗꯨꯁꯨ ꯑꯍꯤꯡ ꯑꯊꯦꯡꯕꯗ꯫ ꯑꯣ, ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯗꯨꯗ ꯑꯀꯤ ꯑꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯒ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗ ꯇꯥꯛꯇ꯭ꯔꯤꯕꯅꯣ? ꯐꯒꯤꯗ꯭ꯔꯅ ꯈꯜꯂꯒ꯫ ꯑꯣ, ꯍꯧꯖꯤꯛꯇꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯦ, ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯁꯥꯔ, ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯗꯤ ꯃꯤ ꯃꯥꯟꯗꯤ, ꯀꯔꯤꯒꯨꯝꯕ ꯕꯨꯠꯀꯨꯝꯕ ꯃꯥꯜꯂꯤ꯫ ꯑꯣ, ꯕꯨꯠꯅꯕꯨ ꯏꯁꯩ ꯁꯛꯄ꯭ꯔꯥꯅꯦ ꯏꯕꯦꯝꯃ? ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ, ꯕꯨꯠꯅꯕꯨ ꯏꯁꯩ ꯁꯛꯄ꯭ꯔꯥꯕ? ꯁꯥꯔ, ꯑꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅꯅꯦ ꯀꯔꯤꯅꯣꯗꯣ ꯊꯤꯖꯤꯜꯂꯨꯒꯦ꯫ ꯑꯗꯨꯒ ꯁꯤꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯃꯥꯒꯤꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯥꯕꯨ ꯍꯥꯠꯄꯗꯤ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯁꯥꯔ? ꯃꯤꯍꯥꯠꯄꯗꯨ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯁꯤꯕꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇꯥꯔꯦꯗꯅ, ꯀꯩꯗꯧꯔꯨꯅꯤ? ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯇꯞꯅ ꯊꯤꯕ ꯌꯥꯏꯗꯅ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯑꯌꯥꯕ ꯂꯧꯔꯛꯂꯕ ꯃꯇꯨꯡ ꯕꯨꯙꯖꯤꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯂꯥꯛꯇꯨꯅ ꯆꯤꯡꯅꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯐꯪꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯙꯖꯤꯠꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯅꯤꯂꯥꯝ ꯂꯥꯎꯊꯣꯛꯂꯤ꯫ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯟꯊꯣꯛꯀꯅꯤ, ꯑꯆꯤꯟꯕ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯒꯧꯇꯝꯒꯤ ꯐꯦꯃꯤꯂꯤꯅ ꯌꯨꯝ ꯑꯗꯣ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯕꯨꯙꯖꯤꯠꯀꯤ ꯅꯨꯄꯤꯒ ꯄꯩꯁꯥ ꯊꯤꯅꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯒꯧꯇꯝꯒꯤ ꯐꯦꯃꯤꯂꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯃꯣꯠꯁꯤꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯀꯌꯥ ꯅꯦꯛꯇꯨꯅ ꯌꯥꯝꯅ ꯐꯖꯅ ꯇꯔꯨ ꯇꯔꯥꯅ ꯁꯦꯡꯗꯣꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯅꯤꯡ ꯃꯌꯥꯗ ꯍꯧꯕ ꯎ ꯃꯆꯥꯁꯤꯡ ꯐꯥꯟꯗꯠꯇꯨꯅ ꯁꯣꯡꯂꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯣꯛꯊꯣꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯕꯨ ꯁꯥꯕ ꯅꯧꯔꯤꯉꯩꯗ ꯐꯖꯈꯤꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯒꯠꯅ ꯐꯖꯔꯤ꯫ ꯃꯆꯨ ꯃꯃꯦꯟ ꯐꯖꯅ ꯁꯪꯂꯤ꯫ ꯒꯧꯇꯝꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯆꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯊꯤꯔꯛꯄꯗ ꯕꯨꯙꯖꯤꯠꯅ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯁꯥꯔꯝꯕ ꯌꯨꯝ ꯑꯗꯣ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯑꯃꯗꯤ ꯕꯨꯙꯖꯤꯠꯅ ꯀꯔꯝꯅ ꯂꯩꯈꯤꯗꯕ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯆꯨꯝꯅꯈꯛꯀꯤ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕꯗꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯒꯧꯇꯝꯒꯤ ꯏꯃꯨꯡꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯛꯄ ꯅꯨꯃꯤꯠ 4-5ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯒꯧꯇꯝꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯗꯨꯒ ꯒꯧꯇꯝꯒꯤ ꯃꯆꯟꯅꯨꯄꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯆꯟꯅꯨꯄꯥ ꯒꯣꯔꯦꯛꯁꯨ ꯄꯨꯡ 9 ꯅꯪꯅꯅꯕ ꯁ꯭ꯀꯨꯜ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯒꯧꯇꯝꯒꯤ ꯅꯨꯄꯤ ꯑꯝꯕꯤꯀꯥ ꯃꯇꯣꯝꯇꯃꯛ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯍꯦꯜꯄꯔ ꯑꯃꯗꯤ ꯂꯩ꯫ ꯍꯦꯜꯄꯔ ꯑꯗꯨꯁꯨ ꯍꯟꯅꯨꯔꯦ, ꯆꯥꯎꯔꯥꯛꯅ ꯆꯍꯤ 60ꯃꯨꯛ ꯁꯨꯔꯕ ꯍꯟꯅꯨꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯝꯅꯃꯛ ꯄꯨꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ 2-3 ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯍꯥꯟꯅꯒꯨꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯒꯧꯇꯝ ꯑꯣꯐꯤꯁꯇ ꯆꯠꯈꯤ꯫
ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯒꯣꯔꯦꯛꯁ ꯁ꯭ꯀꯨꯜꯗ ꯆꯠꯈꯤ꯫ ꯑꯝꯕꯤꯀꯥ ꯇꯤꯚꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯤꯚꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯐꯤꯂꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯅ ꯅꯣꯛꯇꯨꯅꯁꯨ ꯌꯦꯡꯂꯤ꯫ ꯁꯣꯝꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯂꯇꯥꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯗꯨꯡ ꯂꯥꯛꯂꯤꯕꯗꯣ ꯃꯍꯥꯛꯅ ꯁꯥꯎꯍꯨꯝ ꯐꯪꯈꯤ꯫ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯂꯇꯥꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤꯗ ꯂꯩꯔꯤꯕ ꯑꯝꯕꯤꯀꯥ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯝꯕꯤꯀꯥ, ꯍꯟꯗꯛꯇꯤ ꯌꯨꯝ ꯑꯁꯤꯕꯨ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ, ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ ꯁꯤꯕꯣ? ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯑꯝꯕꯤꯀꯥ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯨꯡ ꯗꯨꯡ ꯂꯥꯛꯈꯤꯕꯗꯨ ꯑꯝꯕꯤꯀꯥꯅꯤ ꯈꯟꯗꯨꯅ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯖꯔꯤꯕꯅꯤ꯫ ꯑꯝꯕꯤꯀꯥꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯔꯥꯡ ꯑꯩꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯇꯨꯝꯂꯤꯉꯩꯗ ꯀꯅꯥꯅꯣ ꯑꯃꯅ ꯏꯁꯩ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯏꯅꯦ꯫ ꯅꯈꯣꯏꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯏꯁꯩꯒ ꯊꯥꯕ꯭ꯔꯣ? ꯑꯍꯤꯡ ꯑꯣꯏꯔꯛꯂꯕꯗꯤꯅꯦ ꯏꯁꯩꯗꯨ ꯃꯨꯠꯊꯠꯂꯒ ꯈꯒ ꯇꯨꯝꯃꯨ꯫ ꯏꯁꯩ ꯊꯥꯔꯒ ꯇꯨꯝꯕꯗꯨ ꯇꯧꯍꯩꯗꯦꯅꯦ ꯅꯣꯏꯕꯣ꯫ ꯂꯇꯥꯅ ꯉꯥꯡꯂꯤꯕꯗꯣ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯂꯇꯥꯅ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯂꯇꯥꯅ, ꯍꯩꯁ ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤꯕꯗꯥꯏꯅꯦ, ꯑꯩꯗꯤ ꯏꯕꯦꯝꯃ ꯑꯝꯕꯤꯀꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄ ꯑꯩꯁꯦ ꯕꯨꯙꯤ ꯆꯣꯏꯔꯦꯗꯅꯁꯦ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯈꯟꯖꯗꯨꯅ ꯃꯍꯥꯛꯀꯤ ꯐꯔꯤꯕ ꯕꯨꯙꯤ ꯑꯗꯨꯕꯨ ꯆꯩꯁꯤꯟꯖꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗ ꯄꯥꯜꯂꯤꯕ ꯀꯣꯟꯖꯤꯜ ꯑꯗꯣ ꯏꯁꯤꯡ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯈꯪꯍꯧꯗꯨꯅ ꯏꯁꯤꯡ ꯊꯥꯔꯛꯄ ꯑꯗꯨꯗ ꯂꯇꯥꯅ, ꯍꯩꯃꯥ, ꯀꯅꯥꯅꯅꯣ ꯃꯁꯤꯗꯤ? ꯑꯩꯕꯨ ꯃꯁꯤꯕꯨ ꯏꯁꯤꯡ ꯊꯥꯔꯝꯕꯔꯅꯦ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯣꯟꯖꯤꯜ ꯑꯗꯣ ꯂꯩꯁꯤꯜꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯟꯖꯤꯜꯗ ꯏꯁꯤꯡ ꯍꯦꯛ ꯂꯩꯁꯤꯜꯂꯤꯉꯩ ꯁꯣꯝꯗ ꯂꯩꯊꯣꯔꯛꯄꯗꯅ ꯒ꯭ꯌꯥꯁ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯩꯈꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗ ꯂꯇꯥꯅ, ꯍꯩꯃꯥ ꯍꯩꯃꯥ, ꯑꯩꯕꯨ ꯒ꯭ꯌꯥꯁꯁꯤꯕꯨ ꯑꯁꯨꯛ ꯀꯟꯅ ꯂꯩꯈꯠꯂꯝꯕꯔꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒ꯭ꯌꯥꯁ ꯑꯗꯣ ꯂꯩꯊꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯂꯇꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯗꯨꯡ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯁꯥꯎꯍꯨꯝ ꯐꯪꯈꯤ꯫ ꯂꯇꯥ ꯄꯥꯈꯠꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯠꯈꯤꯕꯗꯤ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯃꯇꯣꯝꯇ ꯈꯟꯖꯩ, ꯀꯔꯤꯅꯣ ꯍꯟꯗꯛ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯉꯔꯥꯡꯁꯨ ꯀꯅꯥꯅꯣ ꯑꯃꯅ ꯏꯁꯩ ꯉꯪꯗꯨꯅ ꯆꯠꯈꯤ꯫ ꯌꯨꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯁꯦ꯫ ꯑꯩꯕꯨ ꯏꯕꯦꯝꯃ ꯑꯝꯕꯤꯀꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯤꯔꯅꯦ? ꯍꯣꯏꯗꯍꯦ, ꯃꯇꯝ ꯂꯩꯔꯤꯉꯩ ꯍꯥꯏꯔꯨꯈꯤꯒꯦꯗ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯒ꯭ꯌꯥꯁ ꯑꯗꯣ ꯇꯞꯅ ꯂꯩꯊꯔꯝꯂꯒ ꯏꯟꯁꯥꯡ ꯑꯗꯣ ꯊꯥꯡꯒꯠꯂꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯝꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯤꯚꯤ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯔꯤꯕꯤ ꯂꯇꯥꯅ, ꯏꯕꯦꯝꯃ ꯑꯝꯕꯤꯀꯥ, ꯏꯃꯥꯕꯨ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦꯗꯅ꯫ ꯏꯃꯥ, ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯆꯥꯛ ꯂꯣꯏꯔꯕꯔꯣ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯕꯒꯦ? ꯀꯩꯁꯨ ꯋꯥꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯌꯨꯝ ꯑꯁꯤ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯂꯩꯈꯣꯡ ꯇꯤꯡꯈꯣꯡ ꯊꯤꯕ ꯅꯠꯇꯦ꯫ ꯌꯨꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯐꯖꯈ꯭ꯔꯦ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ, ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯕꯨ ꯃꯃꯜ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃꯒꯤꯗꯤ ꯑꯣꯏꯔꯣꯏꯅꯦ ꯏꯕꯦꯝꯃ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯇꯪ ꯇꯥꯟꯅꯕꯗꯤ ꯐꯕ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯥꯅ ꯈꯜꯂꯤꯌꯦ꯫ ꯏꯃꯥ, ꯀꯔꯤ ꯀꯔꯤꯕꯨ ꯇꯧꯒꯦꯅꯦ ꯌꯨꯝꯁꯤꯗꯕꯣ? ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯅ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯏ ꯍꯥꯏꯖꯕꯒꯤ ꯋꯥ ꯅꯠꯇꯦꯃ꯫ ꯑꯩꯅ ꯍꯥꯏꯖꯕꯅ ꯌꯨꯝ ꯑꯃ ꯍꯤꯡꯈꯣꯜ ꯑꯃ ꯂꯩꯔꯕꯗꯤ ꯀꯔꯤꯕ ꯀꯝꯗꯧꯕ ꯍꯤꯡꯈꯣꯜꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯛ ꯌꯦꯡꯕ ꯍꯧꯅꯩ ꯍꯥꯏꯕꯒꯤ ꯑꯗꯨꯛ ꯍꯪꯒꯠꯆꯕꯒꯤ ꯋꯥꯅꯤ꯫ ꯉꯔꯥꯡꯁꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ, ꯀꯅꯥꯅꯣ ꯑꯃꯅ ꯍꯨꯏ ꯈꯣꯡꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯆꯠꯈꯤꯕ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯇꯥꯍꯧꯏꯅꯦꯍꯦ꯫ ꯏꯃꯥ, ꯏꯃꯥꯅꯅꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯑꯗꯨꯛ ꯆꯣꯔꯤ ꯄꯥꯔꯤ ꯇꯥꯕ ꯑꯣꯏꯔꯤꯅꯤꯌꯦ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ ꯀꯩꯅꯣ꯫ ꯍꯣꯏ ꯏꯕꯦꯝꯃꯅꯕꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫
ꯇꯧꯒꯗꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕ ꯍꯥꯏꯕꯁꯤ ꯁꯦꯜ ꯌꯥꯝꯅ ꯆꯪꯒꯗꯕ ꯅꯠꯇꯦ ꯌꯨꯝ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯨꯝꯁꯥꯔꯣꯟ ꯍꯩꯕ ꯑꯃꯗ ꯐꯖꯅ ꯌꯦꯡꯍꯜꯂꯕꯁꯨ ꯈꯪꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯂꯇꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯆꯥꯛꯈꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯥꯡ ꯑꯃꯗ ꯊꯥꯔꯒ ꯊꯝꯃꯝꯕ ꯒ꯭ꯌꯥꯁ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯂꯩꯈꯠꯂꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯁꯥꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯪꯁꯤꯟꯗꯨꯅ ꯀꯥꯁꯤꯜꯂꯝꯂꯤ ꯑꯀꯥꯕꯒꯤ ꯃꯅꯝꯅ ꯏꯃꯨꯡ ꯑꯗꯣ ꯁꯦꯠ ꯀꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯗꯣ ꯆꯥꯛꯁꯪꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯀꯔꯤ ꯀꯥꯔꯕꯒꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯇꯥꯅ ꯌꯥꯝꯅ ꯉꯛꯅ ꯏꯕꯦꯝꯃ ꯑꯩꯅ ꯉꯁꯥꯏ ꯏꯔꯣꯟꯕ ꯊꯥꯡꯀꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯤꯛꯅ ꯂꯩꯊꯔꯝꯂꯤꯕꯅꯤ ꯄꯨꯡꯀꯥ ꯀꯥꯔꯝꯃꯦꯅꯦ ꯒ꯭ꯌꯥꯁ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯈꯠꯂꯝꯃꯤ ꯀꯅꯥꯅ ꯇꯧꯔꯝꯂꯤꯕꯖꯥꯠꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯏꯃꯥ ꯑꯁꯤ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯦꯡ ꯆꯣꯏꯔ ꯃꯥꯜꯂꯦ ꯒ꯭ꯌꯥꯁꯇꯨ ꯀꯩꯗꯧꯕꯒꯤ ꯂꯩꯈꯠꯂꯝꯂꯤꯕꯅꯣ ꯒ꯭ꯌꯥꯁꯇꯨꯕꯨ ꯀꯅꯥ ꯂꯥꯛꯑꯒ ꯂꯩꯈꯠꯇꯧꯔꯤꯕꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯃꯥꯒ ꯑꯩꯒꯗꯅꯤ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯐꯖꯐꯝ ꯂꯩꯇꯦ ꯍꯥꯏꯅꯕꯗꯨ ꯍꯦꯛ ꯇꯧꯏꯗ ꯏꯕꯦꯝꯃ ꯑꯩ ꯀꯔꯤꯁꯨ ꯄꯦꯡ ꯆꯣꯏꯔꯤꯅꯦꯍꯦ ꯑꯩꯅ ꯂꯩꯊꯔꯝꯂꯤꯕꯅꯤꯅꯦꯁꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯒ꯭ꯌꯥꯁꯇꯣ ꯑꯃꯨꯛ ꯂꯩꯊꯩ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯑꯣ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯈꯠꯂꯛꯇ꯭ꯔꯤꯁꯤꯗꯤ ꯁꯦ ꯑꯩ ꯂꯩꯊꯒꯦꯁꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯁ ꯑꯗꯣ ꯑꯃꯨꯛ ꯂꯩꯊꯩ ꯑꯗꯨꯒ ꯇꯨ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯁꯤꯗꯤ ꯏꯃꯥꯅ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯅꯦ ꯕꯨꯙꯤ ꯆꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯐꯖꯅ ꯊꯣꯡꯉꯣꯀꯣ ꯍꯟꯇꯃꯨꯛꯇꯤ ꯃꯥꯡꯍꯜꯂꯅꯨ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯝꯕꯤꯀꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯉꯝꯂꯒ ꯆꯠꯈ꯭ꯔꯤ ꯂꯇꯥ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯉꯛꯄ ꯍꯥꯏꯕꯗꯨꯃ ꯑꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯔꯣꯟꯕꯗꯣ ꯑꯃꯨꯛ ꯅꯧꯅ ꯐꯨꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯃꯍꯥꯛ ꯏꯔꯣꯟꯕꯒꯤ ꯃꯆꯜ ꯄꯨꯝꯅꯃꯛ ꯍꯥꯞꯂꯕꯒꯤ ꯇꯨꯡꯗ ꯏꯔꯣꯟꯕ ꯊꯥꯡꯒꯠꯇꯨꯅ ꯐꯨꯠꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ ꯃꯇꯝ ꯑꯗꯨꯗ ꯍꯟꯇꯃꯨꯛꯇꯤ ꯂꯇꯥ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯇꯥ ꯃꯁꯥꯗꯣ ꯀꯤꯕꯅ ꯂꯣꯏꯔꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯒꯤ ꯚꯥꯞꯅꯗꯤ ꯅꯠꯇ꯭ꯔꯦꯗ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯄꯨꯟꯁꯤꯒꯗꯕ ꯃꯥꯟꯗꯦ ꯑꯩꯅꯁꯨ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯑꯗꯨꯃꯛ ꯀꯤꯕ ꯐꯥꯎꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯏꯅꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯇꯥ ꯆꯥꯛ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯑꯗꯨꯃꯛ ꯊꯣꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯂꯇꯥꯁꯨ ꯅꯦꯅꯥ ꯇꯥꯅ ꯆꯥꯛ ꯑꯗꯣ ꯊꯣꯡꯂꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯑꯝꯕꯤꯀꯥꯗ ꯆꯥꯛ ꯆꯥꯔꯗ꯭ꯔꯥ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯔꯤ ꯑꯝꯕꯤꯀꯥꯁꯨ ꯆꯠꯊꯣꯛꯂꯒꯅꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯤꯆꯟꯂꯣꯝꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯇꯥꯅ ꯆꯥꯛ ꯑꯗꯣ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯤ ꯂꯇꯥꯁꯨ ꯇꯧꯗꯨꯅꯇ ꯂꯥꯛꯑꯕ ꯊꯕꯛꯅꯤꯅ ꯈꯨꯠꯂꯩ ꯈꯔ ꯑꯗꯨꯃꯛ ꯊꯨꯔꯤ ꯁꯠ 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 ꯁꯤꯜ ꯂꯥꯡꯂꯛꯇꯨꯅ ꯐꯣꯡ ꯐꯣꯡ ꯁꯥꯔꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯣ ꯑꯝꯕꯤꯀꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤ ꯑꯗꯨꯒ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯄꯨꯈꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯉꯥꯟꯊꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯏꯃꯥꯗꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕ꯭ꯔꯣ ꯆꯠꯊꯣꯛꯂꯁꯤꯗꯅ ꯏꯕꯦꯝꯃ ꯍꯥꯟꯅ ꯆꯠꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯗꯤ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯒꯦ ꯑꯗꯣ ꯏꯕꯦꯝꯃ ꯆꯥꯛ ꯆꯥꯍꯧꯈꯣ ꯑꯩ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯝꯕꯤꯀꯥꯅ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯣꯛꯄꯤꯔꯨꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯂꯇꯥ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨꯕꯨ ꯂꯩꯇꯦꯗ ꯑꯩꯒꯤ ꯋꯥꯈꯜꯅꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯕꯗ ꯐꯤꯉꯧ ꯁꯦꯠꯂꯒ ꯅꯨꯄꯤ ꯑꯃ ꯁꯣꯝꯗ ꯆꯠꯈꯤꯕꯅꯤꯗ ꯑꯩꯕꯣ ꯑꯁꯣꯝꯗ ꯂꯇꯥꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯤꯔꯤꯉꯩꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯑꯝꯕꯤꯀꯥꯗꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯤ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯧꯀꯣꯏꯁꯤꯡ ꯑꯗꯣ ꯂꯧꯈꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯑꯀꯟꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯈꯤ ꯃꯗꯨꯗ ꯑꯝꯕꯤꯀꯥꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯝꯕꯤꯀꯥꯅ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯆꯥꯛ ꯆꯥꯐꯝꯒ ꯈꯪꯉꯣꯏꯗꯧꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯥꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯥꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒꯤ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯡꯂꯣꯝꯗ ꯆꯤꯡꯊꯣꯛꯄꯒꯨꯝ ꯒꯔ ꯆꯤꯡꯊꯣꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯝꯕꯤꯀꯥ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯃꯁꯤꯒꯤ ꯆꯧꯀ꯭ꯔꯤꯁꯤꯕꯨ ꯀꯅꯥꯅꯣ ꯑꯃꯅ ꯆꯤꯡꯊꯣꯛꯈꯤꯗꯥꯏꯅꯦ
ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯝꯕꯤꯀꯥ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯍꯧꯖꯤꯛꯇ ꯃꯍꯥꯛꯀꯤ ꯆꯥꯂꯨꯛ ꯃꯅꯥꯛꯇ ꯍꯥꯞꯂꯝꯕ ꯉꯥ ꯑꯇꯥꯎꯕꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯃ ꯂꯩꯔꯝꯗꯕꯗꯨꯗ ꯑꯝꯕꯤꯀꯥꯅ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯆꯥꯛ ꯄꯨꯈꯝꯗ ꯍꯥꯞꯂꯝꯕ ꯉꯥ ꯑꯇꯥꯎꯕꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯏꯃꯥꯗꯨꯕꯨ ꯂꯥꯛꯂꯕ ꯆꯠꯂꯅꯦ ꯑꯩꯅ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯕ ꯎꯗꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯄꯥꯛꯊ ꯑꯃꯨꯛ ꯅꯣꯡꯈꯠ ꯇꯧꯗꯨꯅ ꯉꯥ ꯑꯗꯨ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯌꯥꯎꯔꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯂꯗꯨꯅ ꯆꯥꯛ ꯆꯥꯕꯗꯨ ꯇꯣꯛꯂꯒ ꯃꯈꯨꯠ ꯍꯥꯝꯇꯣꯛꯂꯒ ꯂꯇꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯋꯥꯡꯂꯕ ꯎ ꯑꯃꯗ ꯑꯗꯣ ꯅꯣꯡꯈꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ